ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯄꯟꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯒ ꯃꯥꯒꯤ ꯄꯂꯦꯝꯕꯨ ꯊꯤꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯗꯅꯤ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯆꯤꯡꯆꯦꯞ ꯑꯃꯗ ꯄꯨꯟꯁꯤꯕ ꯐꯥꯎꯗꯣꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯆꯤꯡꯆꯦꯞ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯥꯝꯅ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ, ꯆꯤꯡꯁꯥꯡ ꯑꯗꯨꯒꯤ ꯐꯖꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯁꯪꯂꯕ ꯂꯧꯕꯨꯛ ꯑꯃꯗꯤ ꯌꯨꯝ ꯈꯥꯡꯄꯣꯛꯁꯪꯁꯤꯡꯅ ꯂꯟꯅ ꯂꯟꯅ ꯇꯥꯔꯤꯕ ꯈꯨꯡꯒꯪꯁꯤꯡ꯫ ꯄꯨꯟꯁꯤꯕꯅ "ꯑꯣ, ꯃꯁꯤ ꯑꯣꯏꯔꯦꯀꯣ ꯇꯥꯏꯕꯪ ꯃꯥꯂꯦꯝ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝ ꯑꯗꯣ꯫ ꯅꯣꯡꯗꯣꯜ ꯃꯔꯣꯜꯗꯒꯤ ꯌꯦꯡꯊꯔꯛꯄꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗ꯫ ꯑꯗꯨꯗ ꯑꯩꯒꯤ ꯄꯂꯦꯝꯅ ꯀꯗꯣꯝꯗ ꯂꯩꯔꯤꯕꯖꯥꯠꯅꯣ? ꯍꯤꯔꯤ ꯀꯣꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯤꯔꯤ ꯀꯣꯟꯗꯨꯅ ꯃꯥꯒꯤ ꯄꯂꯦꯝꯒꯤ ꯂꯩꯐꯝ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯕ ꯉꯝꯂꯝꯗꯦ꯫ ꯄꯨꯟꯁꯤꯕ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, "ꯎꯕ ꯐꯪꯗꯦꯅꯦ꯫ ꯑꯩꯒꯤ ꯄꯂꯦꯝꯅ ꯀꯅꯥ ꯑꯃꯅ ꯌꯦꯡꯂꯛꯄꯗ ꯎꯕ ꯉꯝꯗꯅꯕ ꯍꯣꯠꯅꯔꯝꯕ ꯇꯥꯏ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯍꯤꯔꯤ ꯀꯣꯟꯕꯗ ꯎꯐꯝ ꯊꯣꯛꯏ꯫ ꯑꯩꯒꯤ ꯏꯇꯤꯛ ꯏꯍꯩ ꯅꯝꯊꯕ ꯉꯝꯕꯗꯤ ꯑꯩꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅꯤ꯫ ꯃꯁꯤꯗꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯗꯕ ꯌꯥꯔꯔꯣꯏ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯅ ꯂꯦꯞꯂꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯁꯒꯣꯜ ꯇꯣꯡꯕ, ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯂꯩꯄꯥꯛ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯥꯟꯕ ꯈꯔꯅ ꯃꯤꯑꯣꯏ ꯑꯅꯤ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯄꯨꯔꯛꯂꯒ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅ ꯏꯟꯊꯨꯕ ꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯁꯤꯗ ꯃꯈꯨꯠꯁꯨ ꯄꯨꯜꯂꯕ, ꯃꯈꯨꯠ ꯆꯟꯗꯨꯅ ꯃꯇꯨ ꯁꯣꯜꯂꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯌꯦꯡꯕꯗ ꯃꯁꯥ ꯃꯎꯁꯨ ꯐꯔꯕ, ꯃꯈꯨꯠꯇꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤꯅ ꯑꯣꯠꯄꯤꯔꯤꯕ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯀꯔꯝꯕ ꯂꯤꯆꯠꯅꯣ? ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ, ꯄꯔꯥ ꯇꯝꯕꯤꯒꯦ ꯈꯪꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕ ꯃꯁꯥ ꯃꯎ ꯐꯔꯕ ꯁꯑꯣꯡ ꯁꯥꯗꯥ ꯍꯦꯛ ꯌꯦꯡꯕꯗ ꯂꯥꯟꯐꯝ ꯑꯃ ꯃꯊꯟꯇꯅ ꯉꯝꯒꯗꯕ ꯃꯥꯟꯕ ꯇꯝꯕ ꯄꯥꯈꯪ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗꯗꯤ ꯀꯨꯝꯗꯅ ꯆꯤꯡꯆꯦꯞ ꯑꯗꯨꯒꯤ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯣꯡꯗꯅꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯅ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯋꯥꯈꯜ ꯊꯦꯟꯕ ꯂꯝꯍꯦꯟꯕ ꯑꯅꯤ, ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯣ? ꯂꯝꯍꯦꯜꯂꯕꯗꯤ ꯍꯧꯖꯤꯛ ꯅꯈꯨꯠꯁꯤꯡꯗꯣ ꯀꯛꯄ ꯇꯥꯔꯦꯗꯣ"꯫ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯂꯩꯄꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯒꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯝꯅꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯔꯕ ꯂꯧꯃꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯧ ꯑꯗꯨꯁꯨ ꯍꯟꯗꯛ ꯐꯧ ꯂꯣꯛꯄꯗ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯁꯤꯡ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯆꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯈꯨꯠ ꯀꯛꯊꯠꯄꯤꯔꯕꯗꯤ ꯀꯝꯗꯧꯅ ꯊꯕꯛ ꯁꯨꯒꯅꯤ? ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯂꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤꯌꯨ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ"꯫ ꯑꯁꯤ ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯗ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯑꯩꯈꯣꯏ ꯈꯪꯗꯦ꯫ ꯋꯥ ꯉꯥꯡꯂꯤꯕ ꯑꯁꯤꯗꯒꯤ ꯍꯧꯁꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕ ꯑꯗꯨ ꯂꯥꯟꯃꯤ ꯑꯃꯅ ꯆꯤꯡꯁꯤꯟꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗꯒꯤ, "ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯈꯣ"꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯂꯦꯞꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯂꯝꯃꯤ꯫ "ꯃꯈꯣꯏ ꯑꯅꯤꯁꯦ ꯊꯥꯗꯣꯛꯄꯤꯈꯣ, ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯂꯩꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅ ꯄꯥꯡꯊꯣꯛꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗ ꯋꯥꯉꯥꯡ ꯀꯝꯖꯥꯎꯍꯨꯜꯂꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ"꯫ ꯄꯨꯟꯁꯤꯕ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯦꯞꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯝꯃꯤ, "ꯃꯁꯤꯒꯤ ꯇꯝꯕ ꯑꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯅ ꯎꯏ꯫ ꯂꯥꯟꯐꯝ ꯑꯃ ꯃꯊꯟꯇꯅ ꯉꯝꯒꯗꯕ ꯁꯑꯣꯡ ꯁꯥꯗꯥꯅꯤ꯫ ꯑꯆꯝꯕ ꯇꯝꯕ ꯑꯃꯗꯤ ꯃꯥꯟꯗꯦ"꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯥꯟꯃꯤ ꯑꯃꯅ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕꯅ ꯐꯕ ꯑꯣꯏꯒꯅꯤ ꯇꯝꯕ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯪꯒꯗꯧꯔꯤꯕ ꯆꯩꯔꯥꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯐꯪꯒꯅꯤ"꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ, "ꯑꯄꯪꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯇꯧꯒꯦ ꯈꯟꯒꯅꯨ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯅꯊꯟꯇꯅꯤ, ꯈꯨꯠꯂꯥꯏꯁꯨ ꯌꯥꯎꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯂꯥꯟꯐꯝ ꯀꯌꯥ ꯉꯝꯂꯛꯂꯕ ꯏꯅꯤꯡꯊꯧꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯣꯏꯔꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡꯅꯤ꯫ ꯏꯈꯨꯠꯇꯁꯨ ꯈꯨꯠꯁꯨ ꯊꯥꯡꯁꯨ ꯌꯥꯎꯔꯤ꯫ ꯅꯍꯥꯛ ꯆꯠꯈꯤꯕꯅ ꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯀꯟꯗꯅꯗꯤ ꯑꯩ ꯆꯠꯂꯔꯣꯏ꯫ ꯅꯈꯣꯏ ꯅꯤꯄꯥꯟ ꯈꯛꯇꯃꯛ ꯂꯝꯕꯥ ꯄꯥꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ"꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯏꯌꯥ, ꯑꯗꯨꯛ ꯅꯥꯄꯜ ꯆꯥꯎꯕ, ꯐꯩ, ꯅꯪꯒꯤ ꯅꯇꯤꯛ ꯅꯊꯧꯅꯥ ꯌꯦꯡꯒꯦ"꯫
ꯊꯧꯅꯥ ꯐꯕ ꯑꯄꯪꯕ ꯇꯝꯕ ꯑꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟ ꯊꯧꯕ ꯌꯦꯡꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯄꯨꯟꯁꯤꯕ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯑꯁꯤ ꯑꯔꯥꯏꯕ ꯃꯤꯗꯤ ꯃꯥꯟꯗꯦ ꯈꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯦꯛꯁꯤꯟꯅꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯊꯥꯡꯅ ꯌꯥꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯕꯗ ꯃꯁꯥ ꯈꯖꯤꯛꯇꯪ ꯂꯦꯡꯕ ꯍꯧꯕꯗ ꯄꯨꯟꯁꯤꯕꯅ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯍꯥꯏꯒꯠꯄ ꯐꯥꯎꯕ ꯅꯪꯍꯟꯗꯅ ꯏꯟꯊꯣꯛꯈꯤꯕꯗ ꯂꯥꯟꯃꯤ ꯑꯗꯨ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯄꯥꯏꯁꯤꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯄꯨꯟꯁꯤꯕꯗ ꯑꯣꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯈꯣꯌꯨꯝ ꯃꯇꯤꯛ ꯌꯥꯎꯔꯕ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯃꯍꯩ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯛꯆꯕ ꯃꯇꯤꯛ ꯅꯠꯇꯦ꯫ ꯄꯨꯟꯁꯤꯕꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯄꯥꯏꯁꯤꯟꯕ, ꯄꯥꯛꯊꯕ, ꯂꯤꯊꯣꯛꯄ ꯇꯧꯗꯨꯅ ꯊꯥꯡ ꯍꯥꯏꯒꯠꯄ ꯐꯥꯎꯕ ꯅꯪꯍꯟꯗꯅ ꯑꯃꯗꯤ ꯌꯥꯟꯕꯁꯨ ꯑꯔꯦꯝꯕ ꯇꯥꯍꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯐꯥꯗꯨꯅ ꯈꯔ ꯂꯪꯊꯣꯛ, ꯃꯁꯥ ꯄꯥꯏꯗꯨꯅ ꯈꯔ ꯏꯟꯊꯣꯛꯈꯤ, ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯔ ꯂꯪꯊꯣꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯉꯛꯆꯥꯎ ꯊꯦꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯂꯥꯟꯐꯝ ꯀꯌా ꯉꯝꯂꯛꯂꯕ ꯃꯃꯤꯡꯗ ꯇꯥꯕꯗ ꯀꯤꯅꯔꯕ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯅꯤꯄꯥꯟꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯁꯥꯒꯤ ꯃꯃꯤꯠꯅ ꯎꯔꯤꯕ ꯑꯗꯨ ꯊꯥꯖꯔꯝꯗꯦ꯫ ꯄꯨꯟꯁꯤꯕꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯄꯨꯜꯂꯤꯕ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯅꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯣ꯫ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ, ꯃꯈꯣꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏ꯫" ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯍꯥꯛꯀꯤ ꯅꯑꯣꯡ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯑꯣꯡ ꯅꯠꯇꯦ꯫ ꯑꯩꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯍꯥꯏꯖꯒꯦ, ꯉꯁꯤꯒꯤꯗꯤ ꯆꯠꯄꯤꯔꯣ꯫" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏꯕ ꯑꯅꯤ ꯑꯗꯨ ꯄꯨꯟꯁꯤꯕꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤꯕ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, "ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯋꯥꯈꯜ ꯈꯟꯊꯍꯧꯗꯦꯗ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕꯁꯤꯡꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯎꯠꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯀꯅꯥꯅꯣ ꯁꯣꯏꯗꯅ ꯊꯤꯒꯠꯅꯔꯛꯀꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯎꯠꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯣꯔꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯅꯤꯡꯃꯟꯕꯗꯒꯤ ꯋꯥꯈꯜ ꯈꯟꯊꯍꯧꯗꯦꯗ꯫ ꯐꯔꯦ, ꯃꯈꯥ ꯇꯥꯅ ꯎꯠꯂꯔꯣꯏꯒꯦ, ꯂꯣꯠꯂꯒꯦ꯫" ꯑꯁꯤ ꯍꯥꯏꯖꯗꯨꯅ ꯄꯨꯟꯁꯤꯕ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯣꯠꯁꯤꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯏꯅꯥꯈꯨꯟꯕꯤꯒꯤ ꯁꯪꯒꯥꯏꯗꯅꯤ꯫ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯁꯪꯒꯣꯏ ꯑꯗꯨꯗ ꯁꯥꯟꯊꯂꯦꯝꯕꯤꯅ ꯄꯥꯟꯅꯗꯨꯅ ꯈꯨꯟꯒꯤ ꯅꯨꯄꯤ ꯀꯌꯥ ꯏꯍꯣꯡ ꯐꯤ ꯁꯥꯍꯜꯂꯝꯃꯤ꯫ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯤ ꯁꯥꯔꯤꯕꯁꯤꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯁꯥꯟꯊꯂꯦꯝꯕꯤꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯥꯎꯍꯣꯏ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯒꯨꯝꯁꯤꯀꯣ, ꯃꯁꯤꯗꯤ ꯈꯨꯅꯨꯡꯒꯤ ꯂꯩꯃꯁꯤꯡꯒꯤ ꯑꯣꯏꯗꯣꯔꯤꯕꯅꯤ꯫" ꯁꯥꯟꯊꯂꯦꯝꯕꯤꯅ ꯃꯅꯥꯎꯅꯨꯄꯤ ꯊꯣꯛꯄꯤ ꯐꯤꯁꯥꯕꯤ ꯑꯃꯒ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯑꯃ ꯇꯤꯡꯊꯣꯛꯇꯨꯅ ꯄꯥꯏꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, "ꯂꯩꯃꯁꯤꯡꯅ ꯃꯌꯦꯛ ꯅꯥꯏꯕꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯝꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯑꯃꯠꯇ ꯊꯝꯍꯧꯒꯦ ꯈꯟꯕ ꯐꯥꯎꯕ ꯍꯦꯛ ꯉꯝꯗꯦ꯫" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯣꯛꯂꯝꯃꯤ꯫ ꯁꯥꯟꯊꯂꯦꯝꯕꯤꯅ, "ꯀꯣꯅꯨꯡꯒꯤ ꯂꯩꯃꯁꯤꯡꯗꯤ ꯃꯌꯦꯛ ꯅꯥꯏꯕꯤꯁꯦ ꯌꯥꯝ ꯄꯥꯝꯕꯅꯤ꯫ ꯄꯥꯝꯕ ꯉꯥꯛꯇꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯒꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯤ ꯑꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯂꯩꯃꯁꯤꯡꯅ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯁꯦꯠꯅꯔꯤꯕꯅꯤ꯫ ꯌꯦꯡꯉꯨ ꯏꯅꯥꯎꯆꯥ, ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯑꯁꯦ ꯃꯩꯗꯤꯡꯉꯨ ꯌꯦꯜꯂꯧ ꯀꯩ ꯐꯥꯕꯒꯤ ꯃꯇꯝꯗꯒꯤ ꯁꯥꯕ ꯍꯧꯔꯛꯏ ꯍꯥꯏꯗꯨꯅ ꯊꯥꯖꯅꯩ꯫ ꯃꯩꯗꯤꯡꯉꯨ ꯑꯁꯤꯒꯤ ꯂꯣꯏꯅꯕꯤ ꯂꯩꯃꯔꯦꯜ ꯂꯥꯏꯔꯦꯟꯖꯝ ꯆꯅꯨ ꯃꯨꯕꯥꯁꯤꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯁꯥꯕ ꯍꯧꯈꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤꯕꯅꯤ꯫ ꯃꯌꯦꯛ ꯅꯥꯏꯕꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯌꯦꯛꯂꯤꯕ ꯑꯁꯦ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯃꯌꯦꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯥꯒꯤ ꯃꯇꯧꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ, "ꯏꯆꯦ, ꯏꯕꯨꯙꯧ ꯃꯍꯥꯛꯀꯤ ꯃꯌꯦꯛꯁꯨ ꯌꯥꯎꯔꯤꯕ, ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯄꯥꯏꯕ ꯐꯠꯇꯦ, ꯃꯥꯡꯉꯦ ꯍꯥꯏꯔꯤꯕꯅꯣ?" ꯃꯁꯤꯗ ꯁꯥꯟꯊꯂꯦꯝꯕꯤꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯅꯥꯎ, ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯇꯧꯍꯩꯗꯕ ꯅꯠꯇꯕ ꯂꯤꯆꯠ, ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯁꯥ ꯁꯣꯛꯄꯤꯕ ꯀꯌా ꯇꯧꯗꯅꯕ, ꯊꯣꯛꯍꯩꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯐꯅꯦꯛ ꯄꯥꯏꯍꯩꯗꯦ ꯑꯗꯨꯛ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯅꯕꯅꯤ꯫" ꯏꯅꯥꯈꯨꯟꯕꯤꯁꯨ ꯁꯥꯟꯊꯂꯦꯝꯕꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯅꯥꯈꯨꯟꯕꯤꯅ, "ꯅꯈꯣꯏꯒꯤꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯔꯕ꯭ꯔꯣ ꯀꯝꯗꯧꯔꯦ?" "ꯂꯣꯏꯁꯤꯜꯂꯛꯏ ꯏꯕꯦꯟ, ꯍꯌꯦꯡꯒꯗꯤ ꯄꯤꯈꯤꯕ ꯌꯥꯔꯅꯤ꯫" ꯏꯅꯥꯈꯨꯟꯕꯤ ꯃꯁꯨꯅꯨꯄꯤꯗ ꯋꯥ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯁꯥꯟꯊꯂꯦꯝꯕꯤꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ,
ꯀꯔꯤ ꯇꯧꯕꯤꯔꯒꯦ ꯏꯕꯦꯟ? ꯕꯦꯝꯃ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯉꯤꯅꯦꯍꯦ꯫ ꯁꯥꯟꯊꯂꯦꯝꯕꯤ ꯃꯕꯦꯟꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯂꯝꯃꯤ꯫ ꯏꯕꯦꯟ, ꯃꯥꯒꯤ ꯋꯥ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯤ ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣ ꯊꯧꯉꯝꯕꯗꯣ ꯉꯥꯎꯆꯠꯅꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒ ꯌꯨꯝꯂꯣꯟꯅꯕ ꯃꯃꯥꯍꯜ ꯑꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯅꯪꯕꯨ ꯕꯦꯝꯃ, ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝꯁꯨ ꯍꯦꯟꯖꯤꯜꯂꯛꯂꯦ, ꯈꯨꯜ ꯋꯥꯡꯃꯂꯥꯅ ꯆꯠꯀꯗꯕꯁꯨ ꯅꯠꯇꯦ, ꯏꯕꯨꯡꯉꯣ ꯊꯧꯉꯝꯕꯒ ꯂꯨꯍꯣꯡꯂꯁꯤꯅꯦ꯫ ꯐꯤ ꯁꯥꯔꯤꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯁꯨ ꯃꯕꯦꯟꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯝꯃꯤ꯫ ꯏꯕꯦꯟ, ꯅꯁꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯌꯥꯗꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩꯍꯥꯛ ꯏꯙꯧ ꯑꯃꯗꯤ ꯏꯕꯦꯟꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯆꯅꯨꯔꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯂꯦꯟꯖꯔꯒꯦ꯫ ꯑꯩꯍꯥꯛ ꯌꯨꯝ ꯄꯥꯟꯖꯔꯔꯣꯏ ꯏꯕꯦꯟ, ꯅꯁꯨꯕꯨ ꯍꯥꯏꯕ ꯏꯟꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯏꯅꯥꯈꯨꯟꯕꯤꯅ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯀꯔꯤꯒꯤ ꯏꯁꯨꯕꯨ ꯍꯥꯏꯕ ꯏꯟꯗꯕꯤꯅꯤ ꯈꯟꯒꯗꯧꯔꯤꯕꯅꯣ? ꯐꯔꯦ ꯐꯔꯦ, ꯑꯩ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯔꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯊꯕꯛ ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯅꯥꯈꯨꯟꯕꯤ ꯇꯞꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯕꯦꯟꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯁꯥꯟꯊꯂꯦꯝꯕꯤ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯟ ꯊꯧꯔꯕ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯣꯏꯔꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯅꯤꯄꯥꯟ ꯁꯛꯈꯪꯗꯕ ꯃꯁꯥ ꯃꯎ ꯐꯔꯕ ꯇꯝꯕ ꯑꯃꯅ ꯐꯨꯗꯨꯅ ꯊꯅꯝꯂꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯇꯣꯛꯇꯨꯅ ꯂꯩꯄꯥꯛ ꯄꯨꯝꯕ ꯋꯥ ꯋꯥ ꯂꯥꯎꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯅ ꯀꯟꯕꯤꯔꯝꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯀꯟ ꯊꯧꯔꯕ ꯂꯥꯟꯐꯝ ꯀꯌꯥꯗ ꯌꯦꯛꯅꯕ ꯀꯌꯥ ꯀꯤꯗꯨꯅ ꯆꯦꯟꯅꯔꯤꯕ ꯑꯩꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯅꯤꯄꯥꯟ, ꯃꯈꯨꯠꯇꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ, ꯃꯊꯟꯇꯅ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯦꯛꯇ ꯉꯝꯕ ꯅꯠꯇꯦ꯫ ꯑꯆꯝꯕ ꯃꯤꯗꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯍꯥꯏꯌꯣ, ꯁꯛꯈꯪꯗꯕ ꯇꯝꯕ ꯑꯗꯨ ꯀꯅꯥꯅꯣ? ꯀꯗꯣꯝꯗ ꯆꯠꯈꯤ? ꯅꯨꯄꯥ ꯑꯅꯤꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯇꯨꯐꯛ ꯇꯨꯄꯥꯏ ꯆꯟꯅ ꯑꯃꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠ ꯑꯗꯨꯅ ꯇꯝꯕꯗꯣ ꯑꯍꯥꯟꯕ ꯎꯖꯕꯅꯤ, ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯊꯥꯗꯣꯛꯄꯤꯕꯒ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯑꯗꯨꯃꯛ ꯆꯦꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯇꯝꯕ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯑꯩꯈꯣꯏ ꯇꯝꯕ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯗꯦ, ꯀꯗꯣꯝꯗ ꯆꯠꯈꯤ ꯍꯥꯏꯕꯗꯤ ꯈꯪꯖꯗꯦ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯇꯝꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯊꯤꯗꯣꯛꯇꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯇꯕꯗꯤ ꯌꯥꯗꯦ꯫ ꯀꯅꯥ ꯂꯩ? ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯎꯕ ꯑꯩꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔ ꯌꯥꯎꯍꯟꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯐꯪꯅꯕ ꯊꯤꯌꯨ, ꯑꯗꯨꯒ ꯐꯥꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯝꯂꯒ ꯊꯣꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯅ ꯈꯪꯗꯦ ꯍꯥꯏꯔꯕꯅꯤꯅ ꯃꯤꯅꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯀꯥꯎꯒꯅꯨ꯫ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯌꯨ ꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ꯫ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯊꯤꯔꯛꯄꯗ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯁꯛ ꯍꯦꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯔꯧ ꯅꯨꯃꯤꯠꯅ ꯂꯩꯔꯤꯉꯩ ꯑꯌꯨꯛꯇꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯣꯟꯗꯨꯅ ꯃꯥꯒꯤ ꯄꯂꯦꯝꯕꯨ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯀꯩꯊꯦꯜ ꯑꯃꯗ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯆꯠꯄꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯏꯆꯥꯒꯨꯝꯕ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯅꯥ ꯊꯤꯔꯤꯕꯅꯣ? ꯄꯨꯟꯁꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯈꯨꯝꯂꯝꯃꯤ꯫ ꯄꯂꯦꯝ ꯃꯟꯕꯤ, ꯑꯩꯍꯥꯛ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯄꯟꯊꯧꯗꯤ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯄꯂꯦꯝꯅ ꯑꯌꯨꯛ ꯌꯥꯝꯅ ꯉꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ꯫ ꯌꯨꯝꯗꯁꯨ ꯆꯥꯅꯅꯕ ꯑꯝꯇ ꯂꯩꯍꯧꯗꯦ꯫ ꯄꯨꯛ ꯂꯥꯝꯗꯨꯅ ꯆꯥꯅꯅꯕ ꯊꯤꯕ ꯂꯥꯛꯆꯕꯅꯦ ꯄꯂꯦꯝ ꯃꯟꯕꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣ, ꯑꯁꯨꯛ ꯅꯧꯔꯕ ꯏꯆꯥꯒꯨꯝꯂꯕ ꯅꯉꯣꯟꯗ ꯂꯥꯏꯔꯕꯒꯤ ꯑꯃꯗꯤ ꯀꯥꯏꯅꯕꯒꯤ ꯆꯩꯅꯥ ꯐꯪꯂꯕꯀꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯣꯜꯂꯤꯕ ꯂꯐꯣꯏ ꯑꯗꯨꯗꯒꯤ ꯈꯔ ꯄꯤꯗꯨꯅ, ꯁꯦ ꯃꯁꯤ ꯆꯥꯔꯒ ꯅꯪꯒꯤ ꯄꯂꯦꯝ ꯍꯜꯂꯛꯄ ꯉꯥꯏꯔꯣꯀꯣ꯫ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯄꯨꯟꯁꯤꯕ ꯃꯥꯕꯨ ꯇꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯉꯤ, ꯑꯗꯨꯕꯨ ꯊꯋꯥ ꯁꯥꯔꯝꯗꯦ꯫ ꯄꯨꯟꯁꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯤꯕ ꯂꯐꯣꯏ ꯑꯗꯨ ꯂꯧꯔꯒ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯂꯦꯝ ꯃꯟꯕꯤ, ꯅꯆꯥ ꯌꯨꯝꯗ ꯍꯟꯖꯔꯒꯦ꯫ ꯍꯜꯂꯣ, ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯍꯜꯂꯨꯀꯣ꯫ ꯅꯪꯒꯤ ꯄꯂꯦꯝ ꯍꯜꯂꯛꯄ ꯉꯥꯏꯌꯨꯀꯣ꯫ ꯍꯣꯏ ꯄꯂꯦꯝ ꯃꯟꯕꯤ,
ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕ ꯂꯐꯣꯏꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯩꯊꯦꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯆꯠꯅ ꯃꯉꯣꯟꯗ ꯂꯐꯣꯏ ꯄꯤꯔꯛꯄ ꯅꯨꯄꯤ ꯑꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯂꯒ ꯃꯣꯃꯣ ꯅꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯊꯩꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯄꯨꯟꯁꯤꯕꯗ ꯂꯐꯣꯏ ꯄꯤꯈꯤꯕ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯗꯨ ꯄꯣꯠꯁꯤꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯥꯒ ꯊꯪꯅꯅ ꯐꯝꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯃꯈꯩ ꯁꯤꯠꯂꯤ, ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯅ ꯆꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯅꯤꯡꯊꯧꯒꯤ ꯀꯜ ꯊꯧꯔꯕ, ꯃꯈꯨꯠꯇ ꯊꯥꯡꯁꯥꯡꯁꯨ ꯄꯥꯏꯕ, ꯁꯒꯣꯜ ꯂꯥꯟꯃꯤ 9 ꯃꯁꯥ ꯃꯎ ꯐꯔꯕ, ꯈꯨꯠꯂꯥꯏꯁꯨ ꯑꯃꯠꯇ ꯄꯥꯏꯗꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯕꯒꯤ ꯄꯥꯎ ꯁꯥꯟꯊꯂꯦꯝꯕꯤ ꯍꯣꯏꯁꯨ ꯇꯥꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯁꯥꯟꯊꯂꯦꯝꯕꯤ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯥꯔꯤ ꯄꯨꯟꯁꯤꯕ ꯑꯗꯨ ꯆꯥꯎꯔꯝꯂꯅꯤ, ꯆꯍꯤ 15 ꯁꯨꯔꯕꯅꯤ ꯎꯅꯔꯛꯇꯕ, ꯇꯝꯕ ꯄꯥꯈꯪ ꯐꯥꯔꯝꯂꯅꯤ꯫ ꯊꯕꯛ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯍꯦꯛꯇꯅ ꯉꯝꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯁꯥꯟꯊꯂꯦꯝꯕꯤꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯜꯂꯝꯗꯦ꯫ ꯄꯨꯟꯁꯤꯕꯅ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯂꯧꯕꯨꯛꯀꯤ ꯂꯧꯔꯤꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯆꯠꯄꯗ ꯄꯥꯛꯂꯕ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯃ ꯂꯩꯍꯥꯎꯁꯤꯡ ꯐꯨꯒꯥꯏꯅ ꯁꯥꯠꯄ ꯄꯨꯡ ꯑꯃ ꯎꯔꯛꯂꯝꯃꯤ꯫ ꯄꯨꯡ ꯑꯗꯨꯗ ꯄꯨꯟꯁꯤꯕ ꯆꯪꯁꯤꯟꯗꯨꯅ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯦꯛ ꯊꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯁꯛꯂꯣꯟ ꯃꯁꯥ ꯃꯎ ꯐꯔꯕ, ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯇꯝꯕ ꯑꯗꯨ ꯃꯊꯟꯇ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯁꯤꯒꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯁꯦ ꯑꯩꯒꯤ ꯄꯂꯦꯝ ꯑꯄꯣꯛꯄꯤꯅ ꯍꯧꯍꯜꯂꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯒꯤ ꯄꯂꯦꯝꯗꯤ ꯂꯩꯍꯥꯎ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯄꯂꯦꯝ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ, ꯑꯇꯩ ꯀꯗꯥꯏꯗꯁꯨ ꯆꯠꯇꯦ꯫ ꯑꯩ ꯊꯤꯗꯕ ꯌꯥꯗꯦ, ꯑꯩꯒꯤ ꯄꯂꯦꯝꯕꯨ ꯐꯪꯅꯅꯕ ꯊꯤꯗꯕ ꯌꯥꯗꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯛ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯧꯕꯨꯛ ꯃꯇꯥꯏꯒꯤ ꯂꯝꯕꯤꯗ ꯏꯁꯤꯡ ꯁꯣꯛꯂꯒ ꯍꯜꯂꯛꯄꯤ ꯃꯈ꯭ꯋꯥꯡꯗ ꯄꯨꯟ ꯄꯨꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯂꯥꯞꯅ ꯂꯧꯕꯨꯛ ꯃꯌꯥꯏꯒꯤ ꯄꯨꯡ ꯑꯃꯗ ꯃꯁꯥ ꯃꯎ ꯐꯔꯕ, ꯁꯑꯣꯡ ꯁꯥꯗꯥ ꯍꯦꯛ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕ, ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯇꯝꯕ ꯄꯥꯈꯪ ꯄꯨꯟꯁꯤꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨ ꯄꯨꯟꯁꯤꯕꯕꯨ ꯍꯦꯛ ꯎꯕꯗ ꯉꯥꯎꯈꯤꯔꯝꯃꯤ, ꯅꯨꯡꯖꯥ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏ ꯂꯥꯏꯌꯨꯡꯗ ꯂꯥꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨ ꯊꯣꯏꯕꯤ ꯃꯆꯥꯅꯤ꯫ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯎꯔꯤꯕꯁꯤꯕꯣ? ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯐꯖꯕ, ꯆꯤꯡꯎ ꯈꯣꯌꯣꯝꯃꯥꯒꯤ ꯍꯦꯛ ꯃꯄꯥꯔꯤ ꯃꯥꯟꯕ ꯇꯝꯕ ꯄꯥꯈꯪ, ꯃꯇꯤꯛ ꯃꯒꯨꯟꯇꯅ ꯌꯣꯝꯂꯤꯕ, ꯃꯍꯥꯛ ꯎꯕꯗ ꯅꯧꯖꯔꯤꯕꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯤ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ! ꯍꯦꯛ ꯎꯖꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯨꯡꯖꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯠꯆꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯃꯆꯥ ꯃꯊꯟꯇ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ 9 ꯃꯈꯨꯠꯇꯁꯨ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯍꯥꯏꯕ tamba pakhang ado masi soidana oirangani adubu ai kanamatadadi haidoklaroi karigi haidokani aigi thamoida lachakhraba mahakni asi haiduna amuksu mathanda nokjarami mathanda nokjaringai aduda labuk mayagi pung adudagi punsibana yengthorakpada thoibi machaga michanarami thoibi machadu ikai boy khangboi khonglei thuna prap prap chenchat chatkirami punsiba mahaki saklon adu wakal khanglaklami mahak wakalda phajaraklami aidi wakal tahodredana hojiki nuja aduna aigi tamba pakhangi saklon ase ukre mahakna miyoi atopa kanada tamkhrabade aingonda apanba lakani hojikti nuja adu unadaba yade asi haiduna o amagi marumda changsinduna punsiba angangi saklonda amuk onduna mafam adudagi chatki numidangi matamni santhalembi makhoigi paklaba sumang aduda leptuna mayek sengnaba thawan michakna kuphet ka fet ngaliba atia aduda yengduna leirami santhalembi nongdol thakta yengduna hairami aina khanthawdaba mikup amada isanawna haki jingu matik kallaba naya thangbu kaukthokduna thaibhanglangda thurubadagi isanaw nahakpu aina inthokduna sanglaba chahi 15 ase thaibhang malem asida leirakli aihakki pukningda aikoi anigi iparina balem mama ibu thirakpagum phawe masina achumba oirabade isanaw nahakki karama kumhaino aigi lambida nahakna thadat pikhrabani aigi lambidi nahakna thadat pikhrabani nongdolda yengkhatuna santhalembina hek haijaba loibaga nongdol athiada thawal michak mathigumba ama awang maikai tamna paikhirami santhalembi maduda munna yenglami karigumba khudam amani haiba khanglami mahakki maparina mahak thiba laktuna
ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯟꯊꯂꯦꯝꯕꯤꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯏꯅꯥꯈꯨꯟꯕꯤ ꯃꯁꯨ ꯅꯨꯄꯤꯒꯤ ꯅꯥꯛꯇ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯕꯦꯝꯃ, ꯊꯦꯡꯉꯦꯅꯦꯍꯦ, ꯆꯪꯂꯛꯑꯣ"꯫ "ꯁꯪꯖꯔꯒꯦ ꯏꯕꯦꯟ", ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤ꯫ ꯆꯤꯡꯌꯥꯒꯤ ꯎꯃꯪ ꯃꯆꯥ ꯑꯃꯒꯤ ꯎꯈꯣꯡ ꯑꯃꯗ ꯄꯨꯟꯁꯤꯕ ꯐꯝꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯐꯝꯂꯤꯉꯩ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯤꯑꯣꯏ ꯈꯔꯅ ꯀꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯁꯥꯃꯤꯟ ꯑꯃ ꯄꯨꯟꯁꯤꯕꯅ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯐꯤꯃꯨ ꯉꯥꯛꯇ ꯁꯦꯠꯄ, ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯃꯃꯤꯠ ꯉꯥꯛꯇ ꯐꯥꯠꯄ, ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯣꯡꯁꯣꯡꯁꯤꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯄꯨꯟꯁꯤꯕꯕꯨ ꯇꯞꯅ ꯀꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯆꯤ ꯂꯦꯡꯗꯅ ꯐꯝꯂꯝꯃꯤ꯫ ꯐꯤꯃꯨ ꯁꯦꯠꯄ ꯑꯃꯅ ꯄꯨꯟꯁꯤꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯅ ꯊꯥꯔꯛꯄꯅꯤ꯫ ꯅꯪꯕꯨ ꯃꯇꯝ ꯁꯥꯡꯅ ꯊꯤꯔꯛꯄꯅꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇ꯭ꯔꯤꯉꯩ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯀꯣꯅꯨꯡꯗ ꯆꯠꯁꯤ꯫ ꯃꯁꯤꯅ ꯅꯪꯒꯤꯁꯨ ꯑꯐꯕ ꯑꯣꯏꯒꯅꯤ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ "ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ? ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯩꯅ ꯈꯪꯂꯕꯅꯤ꯫ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕꯅ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗꯁꯨ ꯑꯩꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯗꯨꯅ ꯊꯥꯗꯣꯔꯛꯄꯅꯤ ꯍꯥꯏꯅ ꯇꯝꯂꯨꯆꯣ"꯫ ꯄꯨꯟꯁꯤꯕꯒꯤ ꯏꯆꯝ ꯆꯝꯕ, ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯍꯩ ꯃꯥꯟꯗꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯔꯝꯃꯤ꯫ ꯐꯤꯃꯨ ꯁꯦꯠꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ, ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯥꯏꯕꯤ ꯂꯧꯔꯒ ꯍꯛꯆꯥꯡ ꯄꯣꯂꯥꯡꯇꯃꯛ ꯄꯨꯕ ꯇꯥꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯌꯥꯏꯕꯤ ꯂꯧꯕ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕ ꯂꯥꯎꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯩ, ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯂꯥꯎ ꯄꯔꯥ ꯇꯝꯕꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯕꯝꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡ ꯑꯗꯨ ꯊꯥꯡꯁꯥꯡꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯗ ꯀꯣꯏꯁꯤꯜꯂꯛꯂꯝꯃꯤ, ꯈꯨꯠ ꯊꯣꯛꯅꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡ ꯑꯗꯨ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤꯕꯅ ꯊꯦꯡꯅꯈꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯗꯒꯤ ꯈꯔ ꯀꯟꯕ ꯍꯦꯜꯂꯝꯃꯤ꯫ ꯑꯃꯨꯛꯇꯗ ꯃꯈꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯊꯥꯡꯂꯣꯟ ꯑꯔꯨꯕ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯟꯁꯤꯕꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯅꯤꯡ ꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯑꯗꯨꯃꯛ ꯂꯥꯛꯆꯔꯝꯃꯤ꯫ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡ ꯑꯗꯨꯅ ꯃꯥꯏꯀꯩ ꯃꯥꯏꯀꯩꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯈꯨꯠꯂꯥꯏ ꯊꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯒꯤ ꯃꯁꯥ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯤꯠꯄ ꯄꯥꯈꯠꯄ, ꯈꯣꯡ ꯈꯨꯠꯇ ꯀꯣꯠꯇꯨꯅ ꯊꯨꯗꯦꯛꯄ ꯂꯧ ꯀꯌꯥ ꯑꯁꯤꯁꯨ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯁꯥꯟꯊꯂꯦꯝꯕꯤ ꯃꯥꯒꯤ ꯐꯝꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯝꯃꯤ, ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯁꯥꯟꯊꯂꯦꯝꯕꯤ ꯋꯥꯈꯜꯗ ꯍꯥꯏꯖꯔꯝꯃꯤ, "ꯑꯣ, ꯑꯩꯒꯤ ꯏꯄꯥꯔꯤ, ꯄꯂꯦꯝ ꯃꯃꯥ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯂꯕ, ꯌꯦꯛꯅꯕ ꯇꯤꯡꯈꯪꯁꯤꯡ ꯊꯦꯡꯅꯔꯕ, ꯑꯗꯨꯕꯨ ꯏꯆꯥꯅꯗꯤ ꯉꯝꯒꯅꯤ"꯫ ꯎꯃꯪꯗꯅꯤ ꯄꯨꯟꯁꯤꯕꯅ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ, ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯏꯕꯤꯗꯤ ꯂꯧꯔꯝꯗꯦ꯫ "ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯥꯛꯆꯕꯗꯤ ꯅꯈꯣꯏꯒꯤ ꯅꯇꯤꯛ ꯅꯠꯇꯦ꯫ ꯀꯣꯅꯨꯡꯗ ꯍꯜꯂꯒ ꯅꯈꯣꯏꯕꯨ ꯅꯤꯡꯊꯧꯗ ꯑꯩꯅ ꯅꯈꯣꯏꯒꯤ ꯌꯥꯏꯕꯤ ꯐꯥꯎꯕꯗꯤ ꯀꯟꯕꯤꯔꯛꯑꯦ ꯍꯥꯏꯅ ꯇꯝꯂꯨꯆꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯑꯣꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯣꯅꯨꯡꯗꯅꯤ ꯄꯥꯎ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯏꯁꯤꯡꯅ ꯇꯝꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯐꯔꯦ, ꯃꯍꯥꯛꯀ ꯑꯩꯒꯤ ꯑꯀꯟꯕ ꯑꯃꯠꯇꯒ ꯃꯥꯌꯣꯛꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯃꯍꯥꯛ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯅꯣꯜꯂꯨꯛꯅ ꯐꯖꯅ ꯍꯥꯏꯖꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯁꯥꯟꯊꯂꯦꯝꯕꯤ ꯈꯣꯏꯒꯤ ꯈꯨꯟꯗꯅꯤ ꯁꯥꯟꯊꯂꯦꯝꯕꯤ ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯁꯥꯕ ꯏꯌꯣꯡ ꯐꯤꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯑꯃꯗꯤ ꯀꯣꯅꯨꯡꯗ ꯄꯤꯅꯅꯕ ꯁꯒꯣꯜꯁꯤꯡꯗ ꯍꯥꯞꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯞꯀꯠꯂꯤꯉꯩ ꯑꯗꯨꯗ ꯁꯥꯟꯊꯂꯦꯝꯕꯤꯅ ꯑꯉꯥꯡ ꯅꯋꯥ ꯑꯃ ꯂꯦꯞꯇꯨꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ "ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ", ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯥꯒꯤ ꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯁꯥꯟꯊꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯄꯨꯟꯁꯤꯕꯅꯤ꯫ "ꯀꯅꯥꯅꯣ ꯅꯍꯥꯛꯄꯨ? ꯅꯪꯒꯤ ꯄꯂꯦꯝ ꯄꯟꯊꯧꯗꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ"? ꯄꯨꯟꯁꯤꯕ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯁꯥꯟꯊꯂꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯀꯔꯤ ꯇꯧꯔꯕꯒꯦ? ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯕꯣ? ꯅꯪꯒꯤ ꯄꯂꯦꯝ ꯄꯟꯊꯧꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ"? "ꯄꯂꯦꯝ"꯫ ꯄꯨꯟꯁꯤꯕꯅ ꯄꯂꯦꯝ ꯍꯥꯏꯗꯨꯅ ꯇꯞꯅ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯥꯟꯊꯂꯦꯝꯕꯤ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯂꯝꯃꯤ꯫